प्रजागी अयाब याउदबीना मोइना दाक तौशनख्रे अदुदा अखोइसि थोइदौबा हाइबदि मियोइबगी मीगी प्रजागी वखलगी अनाबसिदी मीना थिंगबा ngamba nate adu mayamsi akhoi history da thoktriba mayamsi na thomjal laga UNC gi office da thomjan ba haibasi handak chahi na ahan mane maramdi UNC bo naga gi प्रजान अदुकी मतिक मोय फागरा फारोइडर रेस्पेक्ट तवे करिगी रेस्पेक्ट तवब्रा हायरदि मोय मथकी पेरेंट्स बॉडी बो अखोइन इकाय खुमनब उटपदु गी मतु करि अदुना मरम ओइरगा अखोइना UNC सिबो रेस्पेक्ट तवबने UNC सिदा यावरिबा XYZ मा बो अदुबो हेन रेस्पेक्ट तवबनतिको अदुबो UNC सिबो अखोइना रेस्पेक्ट तवरगा मोयना हाइबा हन्नदगी अखोइ नागा प्रजा सिंगसि UNC ना हाइबा लोइनि इलेना इंदब कना प्रजा यावब्रा यामना नुआई नुआई तब मोइना तौगनु हाइबदा अखोइनि याम तौनिंग थबक्तुसु तौदबिना म्याम तोकनखिबे म्याम लैयेबा अदुबो हंदकसिदि मोइना तौबसि हेनखरे हाइबदु प्रजाना ताकपनेबा अदु सेंग हाइरगा अखोइगी नागासिंगी माइदा थि तैबिबनेबा मोइना को अदुम लोन से फजदबदि फजदे अदुबो अदुदा दुमाइना अखोइगी ममाइ थि हनखरबनेबा मोइना अदु होय ngasi yamna ko UNC gi makhada ansam adudegi leiriba akoigi naga women union adu ada myam leidana moi leiba myamna ngasi di amuka aphabrom da haibatare ansam na numit marini gi ultimatum piye ko piraga numitu loikhre ngasi akoi yukhruda moina kaino tawre phaminaraga ngasi si phaminaraga moina National Highway 202 dagi hoji makhanda chatkani ekhoibo thokhaningda thodok thokpa taradi sarkar na daita pogadawni haina moisu UNC gi makhada lebni adubo moina di UNC bu respect dum utlaga wadi ngangi ba adubo moina tokthara iba moina khong thanga idudi pendaba dugi khong du thangakpani ba adu thanga aga moi ngasai yangang pokpi yore haina paudi phange moi lakpasingdo khudong thiba kuki gi lamdi khra hendokhraba male adu yangang pokpi yore henadi pau taye adu moina tawrakpa thabak khuding makta ekhoi shu aphaba tawredi support tawgni seng haige adu bokari gumba ekhoi gi mi puthok tringai da moi gi mi pithokni hena themaga tawba taredi adudi kanana support tawgni adudi tawroi adubo kari haigni Hozik si ekhoi bu yam laina sana bi khreba moina yam laina yam singna yam pangna pulap shupchal la moina ekhoi bu sanaye kamaina sanage hab kan da moi gi tara mari sidi hingni habase ekhoi di moi kumna sengna hairaga ako chin ngang su shagi lam chatpadi chati makti na tri ba khoi di slang language season abu shu moina hele hozik ai sida phambase oja sida phambase pabung sida phambase comment section yengo ba ko Meitei Naga kanana su slang language season aroiba slang language quite season abu moi jati juneba aduga mi hatta basu saba mi pha basu saba aduga quite gi moi gi taramari du leire khangabane na hojikti phataba phaba phataba si prithvi na khangkhreba kanana phabano phatabno adu akhoi gi tarup tu moin hai akhoi gi taramari du thoro ishwar gi mingda adu gi mingda hai adu akhoi shu ishwar gi mingda akhoi gi tarup tu puthok piro haibne da puthok piro adu gi moina adu mo yam phaba jati oiba taraga di akhoi gi tarup tu su puthok piro haina moi gi thangboi kipken haibra oji ki nemcha gi nupa do thangboi kipken hoi du da natraga na moi gi deputy chief minister nupi du da haibiro haiba ya phaba jati oiba taraga di e moi gi tarup tu su michamne akhoi taramari du di leiri ko nahan thadok ke shu tawre adu oragdi akhoi gi shu moi gi shu thadok piron hayoba adu oragdi moi si peace khara pamiye khatna ba khara pamde hen akhoi lobu yaye ba akhoi gi mi di pi de akhoi on da thembdi oidraga moi gi khakta thadok piro adu di yaroi adu tawroi kaina dum tawraga leiba adu bo haujikti hoi akhoi gi ahal laman singna chatharakpa tawrakpa thabakta handak shikhra shoikhre haiba tare soiba leye sho hairoi shoikhre maramdi akhoi gi mi do puthok tringai da moi gi mi do leye ne prithvi myam do utlabane na hojikti aphaba tawge mi nai khoi bu yengsalani phataba tawge khoi bu yengsalani aduga saram chat pasi moi di moi si missing na te ba sengna ga mang hi ba na te ko adopt tawbne ba phabne ba phabadu bo missing hai ba loan ji tongan loi season hai ba missing na te ba phagre ba moi se aduidi phabadu moi na haire moi gi akhoi thado hojiki cookie gi
moina thado aduda hai adai khoi cookie hai nge khoi cookie gi khoi gi reverend sitlo oja sitlo ho ado moi ahum shi gi begi do numit to moi shu reverend ne ko shi khre adu ar di moina yam phaba jati oraga di kari gi lambi da leilon wai phai du da phari du reverend yaw bane moina phaulo ro ga phau sing badi moina tawre ba khoi ngonda adu hat padu shu kanan hat praina adu da han moi gi mi hat padu han focus tawa ba taw dringai da adam mi hat le hat te hena khang dringai da moina khoi gi mi du phabi khre ba moi gi pre plan ne noina phabudu khuda tu shu thibi ba ya ba du shu moi thibi dre moina phabadagi akhoi naga gi sing na phabani na moina shu pha dringai da khoi na han phabu shu na traga khoi gi phaye hena tabadagi khoi shu phabane ba adu bo moi gi di leiri ba ai khoi gi du photo da khaktang oi shu leiri habagi evidence khara du puthok piyo habani da adu de khoi praja myam su wakhal do nungai gni hena ashi khalle aduga ngasi akhoi ansam na chathag doriba moina ngasi digi hauga doriba moigi moin habdi yamna democratic way da moi chathagni moigi akhoi na tawga doriba myam si haigo adu chathag dobisi da akhoi gi leibak ki oiba sentiment shock ta na ba moina tawbushu oisno aduga aphaba tawradi akhoi na moibu support tawgni maramdi praja na support tawdragadi CSO si lingba ngamdabane adunina hojikti CSO leibasi praja ki makhada leigdobani praja na support tawriba mkhai CSO si bangal leibani bako adu khangna moina so akhoi gi sentiment shock ta ningai si tawbo isnu haina ai haijani okay se yam phasana thambire chena akogi mayam ni yamna thajaba aduga apex civic and social organization frontier adugma body haitari UNC da mayam thamba thajaba du handaki matangda pen da ba sauningba mayam ama akogi hauraknabagi masa amaka oigi ba fam dum leire madugi pen da baduma aduga hujiksi akogi leire phibam sina mayam ama khoi khanadana neina dan leikre tawhongdaba mayam dudagi huji wa pungphana yingsin-daba mayam hose singse kannaba tawhongdo mayam duna tungan factor mayam ne hujikti intensify oisilakpagi podam lae agitation ju kan khitnarapagi mayam gi sentiment ju hen akogi saungingbagi potu maichak tu hengale haitare hujik phawga leidiba developments deida akogi thadokna bhotna dure kuki gi ansam ga miyam ga su yam saung muknar akanoga UNC gi mathakta praja miyam ne yam saubagi pot mayam am leikhre aduga Thadorak the Batagari, Hen Akan Mokong Junction Ganina, Kugi and some give Kanodagi, my Katie Tole, Mr. Tolak Papa, but get example of Magam and a Pugadam have from some Tami Hide. Liable letters development powers data horses, the Ruki Maribak, Lady Buffibum Sika, my tamping is. Oja, sister, window TV, Namiambo Krum Jericho, Aduga, she get quick hostesses, Singi, what is your PNDP and Crabine, Shang Nai Redigo. Haiman should by every discussion, every press media, the social media, the ashiki magi ngaktam have the nusibagi neba, nusibagi, and the game muibagi punsidu pamubagi, no itaba miamduna, mayam she ashish in a maru or in a topics in a local pinabaneba, adubo, Kamaina Dobra, Habakan Hansi Kang Hodana, Moi Gitara Marie do Tadokni, Haina, Hairigo. Haibu kansida akhoi leiriba naga phurup singi maraktagi sentiment yam shokreba haibadi mi she thadokni thadoi haraso leiriba khunja sing mai nupi mai mama mapa da hanggadobni ba haibadi mapudu da han hango haibane da hangda bina moina authority moina pulo loraga thadokni han haire adu ngasai gi akhoi gi lawyer singi shu Naga singi apunbagi lawyer association rama leibagi moina shu thadorak pachero lama hereko adu ikai ningai ni heba UNC haibase akhoi gi apex body ne na leiri ne ba mayam na yam chauna thangat pane ba ko thangali ba apex body amana sarkar na surety piba sarkar na ayaba piba haibase inaba leigado ne ba inaba shi leibra leitabra aigi mit na shu ude mi gi mit na shu ude go Surety do kadai phobo the moin pibra habishi khang the vina moigi taramari do thadokani haina mayamgi praja gi ayaba yaw the vina moina dak tokshan khre aduda akhoi si thoi doba habidi miyoibagi mi gi praja gi wakhal gi anaba sidi mi na thingba ngambanate adu mayam si akhoi gi history da thoktriba mayam si na thomjal laga UNC gi office ta thomjan ba habisi handak chahi na ahan mane Maramdi UNC bo Naga gi
प्रजाना अदुकी मतिक मोय फागरा फारोइदर रेस्पेक्ट तवे करिगी रेस्पेक्ट तौब्रा हायरदि मोय मथकी पेरेंट्स बॉडी बो अखोइन इकाय खुमनाबा उटपदु गी मतु करि अदुना मरम ओइरगा अखोइना यूएनसी सिबो रेस्पेक्ट तौबने यूएनसी सिदा यावरिबा XYZ माबो अदुबो हेन रेस्पेक्ट तौबनतिको अदुबो यूएनसी सिबो अखोइना रेस्पेक्ट तौरगा मोयना हाइबा हन्नदगी अखोइ नागा प्रजा सिंगसे यूएनसी ना हाइबा लोइनि इलेना इंदबा कना प्रजा यावब्रा यामना नुआई नुआई तब मोइना तौगनु हाइबदा अखोइनि याम तौनिंग थबक्तुसु तौदबिना म्याम तोकनखिबे म्याम लेयेबा अदुबो हंदकसिदि मोइना तौबसि हेनखरे हाइबदो प्रजाना ताकपनेबा अदु सेंग हायरगा अखोइगी नागासिंगी माइदा थी तैबीबनेबा मोइना को अदुम लोन से फजदबदी फजदे अदुबो अदुदा दुबाइना अखोइगी ममाइ थी हनखरबनेबा मोइना अदु होय ngasi yamna ko UNC gi makhada ansam adudegi leiriba akoigi naga women union adu ada myam leidana moi leiba myamna ngasi di amuka aphabrom da habatare ansam na numit marini gi ultimatum pi ko piraga numitu loikhre ngasi akoi yukhruda moina keno tawre phaminaraga ngasi si phaminaraga moina National Highway 202 dagi hoji makhanda chatkani ekhoibo thokhaning da thodok thokpa taradi sarkar na daita pugadawni haina moisu UNC gi makhada lebni adubo moi na di UNC bu respect dum utlaga wadi ngangi ba adubo moi na tokthore iba moi na khong thanga idudi pen da badugi khong du thangak pane ba adu thanga aga moi nga sai yangang pokpi yore haina paudi phange moi lakpa singdo khudong thiba kuki gi lamdi khra hendo khraba male adu yangang pokpi yore hena di pau taye adu moi na tawrakpa thabak khuding makta ekhoi shu aphaba tawredi support tawgni seng haige adu bokari gumba ekhoi gi mi puthok tringai da moi gi mi pithokni hena themaga tawba taredi adu di kanana support tawgni adu di tawroi adu bo kari haigni hojik si ekhoi bu yam laina sana bi khreba moina yam laina yam singna yam pangna pulap shupchal la moina ekhoi bu sanaye kamaina sanage hab kanda moi gi tara mari sidi hingni habase ekhoi di moi kumna sengna hairaga ako chinda ngang su shagi lam chatpadi chati makti na tri ba khoi di slang language season abu shu moina hele hojik ai sida phambase oja sida phambase pabung sida phambase comment section yengo bako Meite Naga kanano su slang language season aroeba slang language quite season abu moi jati juneba aduga mi hatta basu saba mi pha basu saba aduga quite gi moi gi taramari du leire khangabane na hojikti phataba phaba phataba si prithvi na khangkhreba kanana phabano phatabano adu akhoi gi tarup tu moin hai akhoi gi taramari du thoro ishwar gi mingda adu gi mingda hai adu de akhoi shu ishwar gi mingda akhoi gi tarup tu puthok piro haibne da puthok piro adu di moina adu mo yam phaba jati oiba taraga di akhoi gi tarup tu shu puthok piro haina moi gi thangboi kipken haibra oji ki nemcha gi nupa do thangboi kipken hoi du da natraga na moi gi deputy chief minister nupi du da haibiro haiba ya phaba jati oiba taraga di e moi gi tarup tu shu michamne akhoi taramari du di leiri ko nahan thadok ke shu tawre adu orgadi akhoi gi shu moi gi shu thadok piron hayoba adu orgadi moi si peace khara pamiye khatna ba khara pamde hen akhoi lobu yaye ba akhoi gi mi di pi de akhoi on da thembdi oidraga moi gi khakta thadok piro adu di yaroi adu tawroi kaina dum tawraga leiba adu bo haujikti hoi akhoi gi ahal laman singna chatharakpa tawrakpa thabakta handak shikhra shoikhre habatare soiba leye so hairoi shoikhre maramdi akhoi gi mi do puthok tringai de moi gi mi do leye ne prithvi myam do utlabane na hojikti aphaba tawge mi nai khoi bu yengsalani phataba tawge khoi bu yengsalani aduga saram chat pasi moi di moi si missing na te ba sengna ga mang hi ba na te ko adopt tawbne ba phabne ba phabadu bo missing haye ba loan ji tongan loi season haye ba missing na te ba phagre ba moi se aduidi phabadu moina haire moi gi akhoi thado hojiki cookie gi moina thado adu da haye dai khoi cookie haye ne khoi cookie gi akhoi gi reverend sitlo oja sitlo ho adu moi ahum shi gi begi do numit to moi shu reverend ne ko shi khre adu ar di moina yam phaba jati oraga di kari gi lambi da leilon wai phai du da phari du reverend yaw bane moina phau lo ro ga phau sing badi moina tawre ba khoi ngonda
adu hatpadu shu kanana hatpra haina aduda hana moigi mi hatpadu hana focus tawaba tawdringai da adami hatle hatte hena khangdringai da moina akhoi gi mi du phabi khreba moigi di pre plan ne noina phabudu khuda tu shu thibi ba yabadu shu moi thibi dre moina phabadagi akhoi naga gi singna phabani na moina shu phadringai da akhoi na hana phabu shu natraga khoi gi phaye hena tabadagi akhoi shu phabani ba adubu moi gi di leiri ba ai khoi gi du photo da khaktong oir shu leiri habagi evidence khara du puthok piyo habani da adu de khoi praja myam su wakhal do nungai gni hena ashi khalle aduga ngasi akhoi ansam na chathag doriba moina ngasi digi hauga doriba moigi moin habdi yamna democratic way da moi chathagni moigi akhoi na tawga doriba myam si haigo adu chathag dobisi da akhoi gi leibak ki oiba sentiment shock tana ba moina tawbushu oisno aduga afaba tawradi akhoi na moibu support tawgni maramdi prajana support tawdragadi CSO si lingba ngamdabane adunina hojikti CSO leibisi praja ki makhada leigdobni prajana support tawriba mkhai CSO si pangal leibani bako adu khangna moina so akhoi gi sentiment shock tani ngai si tawbo isnu haina ai haijani okay se yam phasana thambire jena akogi mayam yamna thajaba aduga apex civic and social organization frontier adugma body haitari UNC da mayam thamba thajaba du handaki matangda pen da ba sauningba mayam ama akogi hauraknabagi masa amaka oigi ba fam dum leire madugi pen da baduma aduga hojiksi akogi leire be phibam sina mayam ama khoi khana dana neina dan leikre ta hongdaba mayam du dege hoji wa pungphana yingsendaba mayam hose singse kannaba ta hongdo mayam duna tungan factor mayam ne hojikti intensify oiselakpagi podam lae agitation ju kan khitnarapagi mayam gi sentiment ju hen akogi saungningbagi potu maichak tu hengale haitare hojiksi Ansam gi makai de pressure pire matam di phanam yam sen kre nimit kun ma thoi kuni thuni tha pha du da hayeng da ngai khang ho roi sigi madak se thador ka taragadi aduna irang su kan khale aduga marak se irang hauringai marak se akoi gi UN kanoga UN ti ga yanara ko kuki tara mari thadok na bo honar madam mai hauna saw gi pot am khaklei aduna government sina hujik smai sum leng dan leiba taragadi mayam dagi akoi gi agitation amasung pressure hai tare chuna thingri bani ngasai gi tara mari ru thadok pa yaroina adu taragadi justice sin jaga demand phangna bai damakta micham yam singi mai kai dagi hen agitation natraga hen pressure pidrebadi yaroi doribra pibagi mathau tagi doribra haiba pochim jule haide government pi ebe response na kamai thambini ngi ai di shengna haraga akhoi gi leiriba praja myam si go hojikti hoi akhoi gi dudi leibra leidabra khangde shengna hairaga phare moigi mi yam pamu khraba jati amana moigi mi phau pamu ba ngamaktabse maram leibagi neba adu maram do khishloina khange official announcement dawdabagi wane bako adu moi adu maina leire adu phabadu lelon wifi gi chief shuyaure haire ko adu dagi phari badu hojiki thangboi gipken haiba madu president chu oiba male adu madu su group to shu leiba natra adu di aina prajam yam da haini go aina shi haiba matam da khara mana taning ba yawramgani khoi hairaga khoi gi even naga jati singi marak ta shu aina khoina wa ngang mase kadi haigini lan pambagi wa ngang bani haina spread tawba shu yawe bako hairiba agi ichin naw sing na shu khanga dawba mana lan pambagi nate justice pambagi ne ko justice tu phangdradi lan tawbane mi se moi shu moi gi justice tu phangdabagi damak ta moi shu wak tawribane ba aduni na adugumba wakhalonda moi shu khanbiradi phagani maramdi ekhoi wonda moina khanba wakhaldo yamna tungan ba ma da khan khre aduga hairiba ai tanja lawjabani ko sister hairiba egi ichili naw singna ngarang moi life thadok pada tangkhulna khohi teiba saba haibalaye ai khudi naga ne naga oina lepkini aduga khohi haibagi benefits yam leibane ba adunina khohi saye herasho ai accept tawe moina akhoi bu yengning drasu akhoi di moi bu yam nungsiye punchi chup panushiraga leigani haibse ai haininge khohi gi kana bu shu yam leibani aduga za liang rong pui habni go liang do liang mai ne ashi moina kawroi dobani tangkhul habanate liang mai habne do
adu haraga akoina nagani hen oneness oina wangang matamda moina shu yam thamoi sengna go ekhoibu haina khanbiraga leader amagi gunchelaga wangang bi yo haina ai request tawningi akhoi khohi oina mana khohi haina akhoi tangkhulbu haibudo yam nungaye khohi gi benefit yam leibne haibase masaboi haizaningi aduga ai topics ta lakchage hojik shi hairiba thangboi kipgen si su da leibni adu phare akhoi gi shi leiba leitaba khangdarbane na akhoi gi naga leader sing na deal tawbiroba ko deal haire she ko jikte deal daw bishi kari tawgni su du lokthok pi khro tanja chare ge no leibak mamang da cookie CSO single cookie gi militant sing do terrorist na lokthok piyo na national media mamang da moi phamaga lokthok piro haina moi na haiga dobne ai na haibai shrupta adudi su shi huji khudak ta lokthok o adudi noi mi tramari si thadoke na moi haiba ngam da braba su phaba su leiba mi na phare chakhibudu mayam na matu sing macha mama na macha masa khangoi mama gi mama macha ne aduda mama du thadorok pada diaw khe ko macha nupa auto thobudu ne ba phare je hojik phak khang da duina leibase adu araga di mama du na macha phaba mi du masa khange ba mawa phaba mi du matu na masa khange ba mawa na matu na mawa masa khangak tradi khra ludra mawa masa khangmane mayam se adune na phariba mi do phare lelon wai phegi chief to khutak to hojik akhoi gi mi thadok piro action do tobiyo ba moi gi praja su yabiyo ba ko moi gi praja si yambane moi gi sho mi yambane hairiba singduna leiriba jaga du gi lelon wai phegi chief to phare nupi gi leiriba moi gi sinau sorry mera paibi singdo moi singdo phabiro khudak ta mayam praja mayam mamang da naga praja mayam mama hojik ti yel ho proof sum yam yaw mayam mamang da puthok piro adagi su da leiriba akhoi gi hojik ki deputy CM gi nupa do ma su du su khudak pungpham adu da lokthok piro adu cookie CSO adu de chena ba khuding mak to moi du terrorist ne hena lokthok piyo ba adu aradi akhoi su wakhal nuai gni na adu araga adu da deal tawdi yai khangde naga ge CSO singna akhoi ki package da deal tawba shuru bon da di adu gumba da deal tawbuna kwai digi lebak macha su taba hengni hena ai haininge adu moi ni su taba oishnu ashmaina ai haininge yam zan thambi kre chena hojik si akoi di laibak sidai da irangam tholok matam da civil society organization singi role si amna mak chawi kudam moina koi gi panbi ki ba ansam su leire mai gi makha da koi gi UN sina ga lawri ba choba thodang mai amam leke tongan furup singi hai tare aduna masida sarkar gi thawung singi di irang si haurak padegi mayam sina pena mawong da koi gi lokhatab gi agitation masing thingam da agitation mayam am lai tung da su kyam lakit no hai bangam da pot mayam am leiri aduna community gi leaders sing natre haraga civil society gi organization sing kina makoi na logada thodang natra role hai tare kai gama tamda makoi si koi khujiki su UNC gi su mayam na pen da bagi koi khudam am khak leire koi gi thaina na ba chumna lakminara maga hai tare sumai pot am ka koi gi tarok ba hai tare koi effect am ka lahan bai pot se singum se koi changdana leiriba koi gi kano tu da punna chatmina ba ya ba gi hai tare akoi gi demand ni khangde amani khangde punna mak akoi gi achum bagi damak ta justice phang na bi damak changsilak pada chumani he thaina ba khotna ba phongdorak hotnarak pa prajamiyam gi marak ta pen phongdorak pa singma mayam su lai duna akoi gi community leaders sing civil society organization sing gi akoi gi kano si ethical responsibility se kamain thambini akoi gi CSO sing she kari ha CSO haina form daw shi chengna hairaga mayam gi thodang sarkar ga adudagi akhoi praja sigi marak ta pau phongna dabase phongna ningai haina form tawbane praja na ngam dabadu moina adu akhoi praja myam gi mahut chilaga sarkar sida yawningai haina form tawbane moi si CSO si yamna phajaba yamna maming dadi yam phajaba yamna nungsiba haiba tare akhoi isamak su CSO dagi adum civil society have dare adudagi haurakpani ko adu yam phajaye phajaba sida kamain dawgi da hujik kan gi CSO singse mama mapa si hekta tongan mo oiraba amana atokpagi macha amana atokpagi macha amana atokpagi macha oiba aduga moigi parents body singsina apunwa manipur gi ne haraga wakhal se khanbi taba adum kari haigni ash magi macha sina henba yade haina mama pa sina macha singdu bo muka kari haigni pauktak piba phawada pauktak pigra haraga challenge tongnaba amaga challenge tongnaba gi type da moi gi parents body singsina tawkhreba khoi CSO singse ado yamna di phajabani CSO singse adubo akoi gi CSO singda leiriba adum aduda yawriba mi singduna
matang chadradi mama mapa sing shushu laladi machana takpiba matam leibneba adumaina takpiba ngamba CSO kumba leradi hujiki akhoi tawriba irang si khara nem thaba ngamgani aina khale maram de khoina karino ma voice ama laurage pendabdu tawrage hen he khale dana even akhoi naga singi marak ta shune si naga gi da shu akhoi gi leiriba phuruk miyam singi da tawbne akhoi na voice ama thangat lage na tawbada ai gi imai pa hoisin hekta ngaiko hain hairaga aduda khoina yadre dana akhoi gi mathakta yamna yaningdaba kaino moina hekta mamam pan hekta warak pasi hekta tawgalleba adu akhoi imai pa sing sina niyom chumbra habisu chumdaba imai pa sing sina kari tawbra hairaga aigi imai pa sing si yum chawba saningba adudagi lanthum peiningba imai pa ngakta oihreba adunina CSO singi thodang yam chawbni adubo CSO lei oiriba CSO da yariba aigi ichilinao adudagi aigi oja sing miyamda aina haining madi mama mapan haiba ingadawbni adubo mama mapa sina aranba lambida pushange haiba taradi adugi mayokta khara khara lepa tamaga leibaksi pulap ki oina haibadi pulap lepminarase haibda ngaikho mana tawsuno aina tawsuno mana hankhre habi kalak mi hauna bado adu leina dabina apunba hujiksi apunba sagatpa matam yawkhre sagatpa shu hawkhre bako asi sagatpa sida full amashu cooperation piraga mamam paduna tawgunu aranba lambi ne aduda chatkunu hairasu mamam paduda akhoina oina aphaba lambi do oina pushanbire hairaga mai pakpa manipur ama sagatpada moigi thodang yam chauna leye hena ai haijaninge okay si yamna khogi yamna value leiba khogi chege khoi kano haidare closing remark thambikhre khogi lawgadaba daita sigi matangda so hujik se leiba khogi hostess sing sigi marai box haitare naga gi hostess si khogi taruk leiri kuki gina tara mari leiri haidiba khogi hujik kanna kano tawriba thadoro o haina release for release ki khogi potani hujik leiri se naga gi taruk to thadok re fogti mogi where about khang re fogti khoi kuki tara mari se thadok taba haibegi akan badugumba condition am khaking leinari se aduna sigi khogi leiriba hostess si masi yamna khogi serious hona lawgadoriba lawfam thokpa khoina lawgadaba humanitarian concern ni adu security ki concern ni hujik leiriba sida government sina yamna stringent of action decisive of action lokhatle haira kanda makhogi safety release se makoi tek takai na halakna hona ba aduga lamhen to hen ba perpetrator sing mayamam leiri asida khogi victim singda khogi achumba phanghanba justice purakpa mayamama sigumba aduga public ki confidence huji government da leiriba public ki confidence masi restore to gosu yamna mak da si kindhara aba thaja basi manga aba si restore to gosu yamna mak tangai fada ba famni aduna hostess khuding mak ki life si punsi si loina mak valuable lei akoina line lokthopam pu yaro mi khuding mak ki punsi amamam loina mak khogi mamal loina leibani aduna hostess ki magi kanu si secure oina akoina purakna bohona matam seida maduda every khogi possible effort tawai am khuding ma thadari harakana koni secure tawna honagadabni aduga law rule of law haitare natraga khuji akogi leibak sida leidiba kanu si law and order si masi uphold tawna ba अचौब खोंथांग सरकारना थिंदब तौदना लौखतपगी मतम दो हेंदोंग नोइरे लमदम से थोइबे इरांग खुदिमक लाइबक थिबा पामदब थौदो खुदिमक अखोगी पाइखलाइबा खोंथांग सी कैना जस्ट लाइक टोर्स बिहाइंड द थिप अखोगी हुरान मतुंग मैरिंग बाइना यामना पेंदब पोची रिपीटेड पैटर्न होना दुमक तौरगा लै मसिसिना अखोई कुसिलाक तारगदि अखोगी अपिकपा थौदो अथोक मयामसिना मैरिक पिदगी मैजाव बोय ओलक्तना अखोगी अचौब कन्सिक्वेंसेस अमा अखोई मदु थेंगनबगी निमित्तो अखोई लाक्तबसु ओइसनु